Fogakchau Ikai Police Station gi manung chanba Torbung Maning Leikaida ngarang numidang pung 12 kunrom tabada nongmai kaptharakpada chenariba kuki militant sing hayeng faubagi manungda faduna chairak piyu karigumba chairak pidrabadi hayenggi mathang hangchit ningthokaba numitagi Churachandpurda pusinliba pochai sing Moirang Tronglaubi Tera Khongsangbi amadi Torbung GP gi miyamna Tidim lambida economic blockade tawragani haina Torbung Gram Panchayat leiriba club sing TUC Lava YDO, YSDO, SYDO, YDC, ITYDO amadi Fogakchau Ikai apunba maira paibina punna khutsamnana senduna Fogakchau Ikai Mamang Laikai Community Hall da ngasi pangthokpa paugi mifam amada Fogakchau Ikai apunba maira paibigi President Kaithelakpam KG Sanana fongdorakli Mahakna makha takibada inglisingani kunhumdoi Megi tanghumdagi chatharakliba irang asina maram oiduna lanjen naruraba mioising laingakna ayaba piduna yumda hanjinnaba hawraklaba matam asida kuki narco terrorist singna nongmai kapningba matamda kapsanlakpa bom kapningba matamda kapsanlakliba asina khunja sing khul thadoktuna chen kro haibra lai kho haibra haiba ase laingakta achauba wahang ama oiri khulgia koibado central madi state force laina makoina tawningbata tawriba aduga maitai buna khutlai paiba yaroi aduna arambai madi khul ngakpa singna pairamba khutlai singna loina lokhatkiba asi laingakna athubada mityeng changbiyu action lokhatbiyu haiki Paugi mifam aduda Torbung GP da lairiba club sing amadi maira paibi singi maru oiba mioi kaya su sarukia ki Megi tang ahumdagi haurak iba lalasina maram oiduna lanjen naruraba mi sing khara hanjanarapa matam masida akhoigi sarkarna masida hanjanba agi ayaba piduna mafam masida khara hanjanaraga leirapa matam masida hoji kuki lanhauba singna narco terrorist singina tawriba mawong matawasi karino haibasi akoi khangba ngamdre ngahak leraga makoina kapningba matamda nongmai ase adung kapsalakpa bom kapningba matamda adung kapsalakpagi mawong matawse akoi praja asi akoi khul hongdana chen kro haibra aduga mafam sida sum khunda laita duna layo haibra haibase akoi sarkar gi maigai da hangjaningi aduga ngarang asi pung 13 minute 15 kun chappa matamda narco terrorist singsina nongmai round kaya kapsalabase akoigi akoibada laiba CRPF ki sipai sing adai mayam police state force laina makoina tawningba mongda tawi aduga akoi maitai dabuna nongmai paiba yaroi khulai paiba yaroi haiduna arambai gi angang singna pairamba khulai singchu khungakpa angang singsina pairamba khulai singchu loina lokhat pikhre aduga khulai paiba mi chatpa yaroi phagani haiduna akoidana order thopire aduga kuki dana tawningba mawongda tawba nongmai kapningba matamda kapsalakpa asi akoi sidagi henna nungaitaba pendaba leijade adu sarkarna masi yengbiduna masi matik chaba action lokhatpiduna makoina ngarang numidang tawraiba ase asigi matik chaba phabiduna makoida matik chaba action lokhatpiyu adu natragadi akoi hayeng baugi manungda makoi sina kapsalaiba nongmai kapsalaiba mari leinariba kuki narco terrorist singje pharaga makoigi mathakta kanu action lawdaba taragadi akoi hayeng baugi manungji yengjarakanda mathangi numitagidi hangchitagidi Churachandpurda pochai pusaliba punamak ase Torbung Phogjai khai Tera Khongsangbi Tronglaubi Moirang akoi manajaraga akoi matam kaktana blockade chathajaragani haibase akoi na media gi thongda haijari akoi pendabana pik thalle akoi sida lairi base kaidongai sigadoi nongayok chapuda thambadawna sarkarna akoi gi maigai da karigumbi ta yengbi daba ngasi baugi manungda karigumbi ta action lokhatpi daba kari tawri kamai tawri haibase yengbi daba khemchan semna sem oirakpadagi ngasi phaugi manungda Torbung Fogakchau Ikaida laakanda lamdam asida lairiba mioi se karamba phibamda lairibano karamba mawong matawda lairibano haibase ngasi phaugi manungda su miyeng changbidri masigi damakta su akoi praja singna semgi mathakta pendaba leijai aduna ngasi kuki na kapaiba nongmai kapaiba se makoina tawningba tawribase masigi action lokhatpidaba taragadi mathangi hangchit ningthokaba numitagidi akoi matam kaktana Churachandpurda pusanba pochai amata pusanba yararoi